ꯑꯍꯥꯟꯕꯃꯛꯇꯗ Manipuri Story Collection gi wari tabiriba listener khudingmakpu taramna okjari. Leptana tabirakpana leptana khudol tamjarakpana ngasidi Mahu Pubi hairiba wari sigi aroiba tangkaktu puduna lakjari. Hauzik wari sigi aroiba tangkak si pathokjaraklagi mayam punna taminarasi. Haukare awaba punsigi tangkak kayaso Sinthaki pirang masu maning tamna China maya mayok na duna lakiba ngasi na numit khuding mamol minok na laytingli wadu na talay bayagadra miyoy bagi punsibo nungay bahay ba asado galoy na awaba pupudo na chatpani punsi haybase madam maduna yawraglabada awaba mana nungay bagi managda na ishindo na laybang ang bahong na di akhangkan bilaybak laygum na Nongju nungsa aying baulen kaya mayok na duna layna amataso yawda mathanta thawna laybi layrang magi matawgum na miwa maysa marakta miyot minay kaya mayok na duna wana lakibi layna ni penthokpa na masaruk oijabini thawna laybini akan mamahu chenbini nungsigi Mahu Pubi ni rishigi na sida hidak Masagi nungay na magidamak halaga fattaba kaya tawduna miyoy bagi punsibo kaisu laytana yon lambagi karbarda sel taluba makhoydi kuira-kuiraga mapunsido laykha taragli. Jailda namsin kraba subon magi street higatlubada achaw asoba crime kayada country amadagi ama phawba lansinduna drug laloluba amadi nupida chathaba crime da sinba thungna chenaba misak ama oirambadagi mapunsi chupagi oina mahakti fadok takre Mapuri ba thadok lamdana hek poksaba machabuna mapunsi magnaba phibam du khondok lamba nungai ba ahen ba pambi hiyaino hozikti naitom tare maralgi matung inna maso hozikti jail da layrurabatong thoraktuna kanadraba yumduda mathanta layri nungai na taluba magul laytraba paisa mayam aduna karibu kanaruni koina lamgi cheklagumna maningtamna paiba yaba pairurabaso Aroibadadi magi asingba yum magi macha magi mapuroibagi maphamdo ningsinglakle lan khidaba soikhidaba makhoidi hauzik nungaina layri masakti haluraba hotel aduso hena maming leiba mayamna pamnaba mapham oiragli apha phaba pausingdo taraga hena suningamlakte heaino khanba yaba khalabatung ikai khangdabido hotel duda lagle Laina di manungde magi Kevin da mathau tawri rishi su hendokte Laina gi secretary ni mateng yamna pangbi hanagi rishi natre lemba da chingzauni masam sitna na kakre kuchu single body structure ning thina same kre jeans amaga jacket boots tumaga dressing da leirang bang rishi da parmel na mahut sinkre rule amagi makhada fachana chalai ba hokra ba hotel adugi madam oiri bilaina strict oibada maming chatle hauzik sumagi cabin de staff nupa ama kaushinduna ngangli customer da fazana treat tawba ngamloida bo oradi thabak to nang amada loina chen than badi yarui complaint lakli sa nangi ming da anirak tisure mafam sida changlakpa matamda nang bo hana interview yorak tabra customer tu na fana yamna lan bo reso nang na chana balang khaiba dudi nangi de respect yam yawdo ba thabak ni hospitality management haidana thoina tamnari basa discipline dugini Aisiguma complaints mathang amuk hana taba pamde nupadu maru loi madam ekoi soikre ai sounding be man bangini sounding asu nangi profession sina nang control haiba taba sorry madam madong de excuse taroi yarni thokiba amuk tang nolok na yenglamlaga nupadu thokre hek thokiba ga ngasai dagi tumin wangangda sophada mathau surambari sido nokmi hawgalaklaga lainagi nakta lai Pisum suklibi nupidugi manak hek yawmaga masado khara konthaduna mamai machado mangolom da laisilhalli nupidu isuk-sukpo makhay yinglai rishi noklaga madam gi sawside laina mamai fatlai thokre lang de yabro lam yam henmale hoziki nupam jado mamang da sumina yam hainarabani khara chai de yabro rishi noklaga nupam jado nangi lenga oiram nimi Madam Machasana major kangway oy thorak pasidi
Laina handakti nokmi tawrakle wade nganglakte mathaudo ansinkhre nupa dusu nupi magi maninglomda laklaga mathau saduna leptuna Laina gi lengsumda tapna pairaga massage tawbiri aigi nupi sawaramlani isau langbada thogal kita tawsarake mayam gi mangda lemba magi dada mangau thibase senabada Laina su yohadi warabani tawganu yade wani sidani mana tawribado Laina thabak tawfam khangraduna hairi dada nangbu phamu haibani kaino adum taw sinungai tabro koktana mura khudang choktharasu dada hairo khong choktharasu ne hairo aina na thangdu behekta Laina dokle magi dada na mabu asu nungshi bibasa kari hairuni phagi da tawbani mangondadi ai wadeba simta loishinge dada irensana phamu Rishi Laina gi mangak samda tungda konsilaklaga mamai machaduda muktang thenglei toromo ai nangi coffee lobiruge Laina suno mi makok tamna nomi Rishi thokre hek thokhibagi kan kanada hiainu Laina gi thongzilda leplare lalore asuki matik soirore kana leitraba matam sidadi magi ni haiduna tung hanna yenglakpada kana su leiramde macha mapuroiba nattana adubu ngakpikigadra haibadumadi khangde maduna tongan wafam amani lalore haidunasu thaidunadi chatte laklibasini haujikso khoi deiba makhoigi nungsiba wahai kayana lale haizaba pagek jangsinbadi ngamda thongjada lepagale kaurei yamna tapna ibema khonjelda Laina do fatinglei hiainu jangsin mangamda leibaduda Laina hogalei hiainuna ima mukta changlake ima chango aduda lepi kaigino khongfam adu machi lenge tawbaga Rishina thatle ngaiko machana pagi khonjelda chap lepkre coffee cup ani pairaga lakpani Rishi khwaidagi ta thikraba misak aduda sontharaklaba matamda nonje wahaida minungsi phangnaba laklibi nupi da mamani haiduna Rishina yade nang kanano mafam sida kedo lakpana lamgi cheklanabu makonda hanjin bahibrane masinja watana wa mafam amada koi pai bi nang na sohorakpa masang khangbra Laina do Rishi manak changsilaktuna Rishi bu khami dada ngang thokki bo wa lubani na chada minungshi machet mata poktaba na puroi ba leina atopa amda sagi hong mangambi nang mo mamaro kari mahu puraga mafam sida amuk laklibano na khoi manaraga mosillam mafamse phajana chamthoklabani amot pataibana khongduna masak phajakraba mafamsida amu hanane silakano khongal fawa taningde ima haina su kauningdre hi ainu mapi tup tarai machage sauba sakpamduda pira chelaga yengzaduna hairi ima lale imagi pungo nang wadu makha taba nangde Rishina thatli yare lale bo waidun en taningde chakrotuna nang imagi wase amuktadi ta khoibungo hanjin ngangak paduda Rishi maching lakle pairamba coffee cup ani laktana langi ai biyam sawan gano ai wa makha ni rakshu nangangde dada kaino tori do ba ima handa mukti Rishi Laina da fat on silaga khani yinglaga khonwang khali hai nangwa gano sabtrada Laina wai ama phawma kha tarak pangamdre tumin leikre mapi sintharaga lal haizara pau khazakta sungak pidrabada mama mangonda su yingli munna Rishi amukso ai mi hat pa phawngam lakpe igi marina khoidagi fangba chena sidi machin tumi mapa phawba hat ke torambana chanu padu gi manakta kaplur ai gi ma leidi inaw musu leiti tunghan na yenglaga nakhoi gi mari bu thirakano masina aroiba waini aduga uriba saktam daso aroiba halo chatki bayarni hi ainu wai kharadi hainingli adubu ngamdre ma mamauga machanupa adugada amuk yenglamlaga mahak thongzildadagi khongpham ama phau changsilamda chatkre sauribani haina nupadu su Laina dhanna yenglamda mapanda thokre Laina sur amuktang sangnu hondoklaga makhada charibado Rishina bahaina mi kauksali madam kedawna ba yorge kashu tawdida glass akai base phajanam toloishilo khurso kaniko yenglo taw fani madam
Nakan amarom district oirabasu amarom dani leina yamna phabani haina singna aduk chakraba mafamdada mathau suriba mayamda loinei nungsibi staff singnasu leina bu suki mati hanagum oidraba mafamada hauzikti ingna lam yongna ngam thoire nimita silaglabani leina mayumda hanna bahaina thoragle sauraga chatkiba nupadusu ngasaidagi changlaktabani karaida bulayibano leinasu ngai hangbide mathanda thorakpani mapan hek yobaga ngahakti leblaga khodangda siba gariduda yingli non tharuba mamaido hangalakpada ure yasana bucket ama pairaga hotel doge oina helper singda salanba phizolado setna wai tairaga leiribado leina pungangakle asukina mana maphamduda leirakpada ma khangde usu urude thazadaba ngaktani napal karamba makhoigi maphamdu uriba mayamse leina jangsilai yasnagi manakta maphamdugi mayamna respect tonariba madam dugi hendaba misak amani leina kari maramgino khangna changakpada mayamdu mathwangdagi pap chap chap lepnei yasna su mayam marang tongnarakpada mathaudu lepla yinglakpani leina manak changakpa ure ikaibana su mamai thampham leitre leina do angakpa amaga loinana yinglaga tapna kori inama yasna ikai khangdagi nogle nang haladoiro leina di pukchil tapini ngakpi bahibini puk phamanduna awabana su henbani mahak adubu hozikti puk phabi mabo laksaba ngamgadabadi atangmani inama kaino torise leina pumnamakse ahongba naiba ichil sida yaubani ngaklono lamgi cheklani chakta phamleita koi pai ribasini adubu thawai palubana around khorang badi pui puk lamlabada ikai khangda around khorang basita bukongna bahaina ai mafam sida thabak yauribani leina yasnagi mapamom pairaga inama yumchase aikhoi punna nushina leiminasiba imasu koksilaga harau leiminase nachande imung punna harau nungaina leiminabagi mahaudo amuktadi phanganbiu karigino sumaina mafamsida taurise thogano yumda halase yasna kable leina gi makhudang pairaga hairei makha taduna leina nangmadu haigano isangi mafamda sukki matik lale mai ase onsilaga lale haiba wahaidu phauba haiba ikaise siki bana buhena pharabani yumda laglo hairano leiningi babagi seba tauraga adubu ai ichilsina lale haiduna khongsa thangjalakpa ngamdre masina pelage babagi seba ni khallage mafamsidagidi ichanda ibu chatlo haina tanthokpigano masi khat haisage haina yasna makhulona dona leimaida famtharagli laluba maral mayamduna lale haina leinagi makhong sokna bohonrai tawhaidaba thabakso achawa maralduna maram oiraka tawraglabani madu ubada leina fatnon tharaga yasna bu chingkhatna bohonai adubu karomdagino yasnagi makhudangda pairiba leinagi khudangdo rishina tap pairei sagai mayam siga miku amaphaw nangmai onsinagano amuk sawkrabade rishide ngakpi bahaiba misak nate aduga simasu khanglamgani aidi mi hatpho ngamba misakni haiba yasna wa machet amaphaw ngangde tuminna lei rishigi chinthak ta khumluba su leinat ki thongna leite maching fattabani magi dada se sawkrabade natay machadaba misakni aduna masu tuminna lei wa yam ngangdaba nupada su leinabu mafamdudagi puduna thoragle leptuna lehori yasna di tunghanna di hinglambani leina adubu ma wahi ama phawba hairamdre somda gari manungdani anidu tuminna laknei pisum isuk sukpa makhai thori gari du nupada leina su tumin phamli hoimai po haibide sawriba nupadu su onsilaga thimbide kari ningsinglakpano isongna mang tharamba nupado leina da fat yinglaga bem kaino haibagum amadu su yinglei kaigino tuminlarido kaino paido kaigino painingbai hekta phingatli kaino khangdimi bem nang sorry do anadro dadana torisu watpo watlabani
mara leitabi saraga kapsinaraga lakliba nangna ima haina kauriba nupidugi khuzil thorangsu yauribani pabung hatna bohnarido si aina nangonda haidabani hantamukti leina rishida yinglai munna nupa masu yingli mit aniduda nangsu ningsingo haukraba mayamdo aigi punsi kari oirame karigidama oiki ai khaknatana aigi nakta lakhibi nangso bem mayamdo ilai laina kauthoba haunadi ai kemta haizadre rishi noklakli handakti phagi tawri adaina ngasaina gyan taw yadro puk phaba hemalasune dadadi nangonda tainani fattaba khara tambidradi ai nupise yaroi laina paithoi yumda yokisanu pairiba nupimdrase dandi pigeba lamhenbai laina tuminna mamai leithoklaga tongkhre khumlakhidre madawdada somda lamhenbada tumin noklaponi haukiba matamdi khangaude migi luhongba kaibada mamo nokkiba risto hauzikti langlenga luhongle ayet apani yaudana thungnare ani duso thamoina khoida sabi nupi ado phangbada harislem da henjilawani nimidang duda maga manaba rishiga phone da wari asadana chakhom changlei nangna tom chapadi sukya yaroi aina wa lawrakani huran manang yam henjilakanu ko rishina chadinga ticket ka khu aidi beng bai ga dangi kai yaro akhoi sulakani paw si paw de haibiri shini lona de chatpa yawani swaida sum ko yabase a dubai dana nang chatoini ba aigi nupi ne pudoise puning mo pham da puni dubai gi miracle garden do yenghan mane aine pudoise lei mayam do aigi bem na mit pen tripo yenghan lo doiba haris bisumar ai khen khali wa do tabada swaida lei amta haudubai tapta dubai dan chatoiba manadi chakat higai wa tawdu e dile horo thamage wa da loibaga call do sadek ta kak thatkre haris phone do thamkhraga langlen don silli langlen Ivani su koiba chatlusira kadai da dubai da garden yingba pubi ningladi haidrasu chatluse kok hayo ai managa mon khalaine ticket ka khragi bema chatningi haidi nupi gi honabi kochi ma yawdradi yadabasidi tanjada da gresi so hudek da phauzalei mabongi wari da tahora male hairi ta ticket to egi se hallo tamo haris bisum su katla hairi chalo he mi couple gi honeymoon chatlaga nana kai dawla ke haiba kupak sina ma thau torakani acha yam wa zaina chat ke harasu toina chat pa phangwei da bam hamni adu tamo ge ina maga chatlikan yawba kai kai ge kon da pubi ge side angang yawba yade langlin na adudi tam cha lehoro ichan gi ban chatlani kariba yadragana aisule horage hera onthon thokpa Gracina tas inama khragai ko kaksarage langlin na ichan se mimi singlu cha se machal se mo ai cha loisinge khainama harau marup ani duso magi loina bipo duna koiba chatpagi wafam da yanai thintharo de asomdagina lingzilga makhoi hum lakle somdagina Graciga makhoi humni warakiba mayam da hozikti nungai bagi momon mino khaktana leitingle sakri thangna horakiba nomakang da sauna dana talakiba nungshi aduso hozikti amana madagi hena nungsinari taruk tu Dubai yokre hotel amada room ani book tawbani room ani da opposite oine manungdadi changda mapandudang taruk tu lepi rishi harista yinglei amada su chap manai rishi de yingi wadi ngangde tumin leina bada leina na dada tamu haris ka domna chango sidana khoi mari leirage yana basinarage dum ado chaklami athuka khairam laga nupi o mari da pulap ek taunaraga manung changre sana jawa marup ani du su tuk thakai manung changlei harisna kai dauri tuk iduna nang rumum lorso na tu pusin hairo aduga rishi bet da fonthai pele oiba nang ne he inarak ton tawri ni se iduga fole minaba fangdre tukotche ko yamna yam wai ngak tep ke hando makha tumuna chala da nang dum ai nang tumina mo ngamoi ko
ꯑꯅꯤꯗꯨ ꯃꯔꯩ ꯇꯣꯛꯈꯠꯅꯔꯛꯂꯤ ꯅꯨꯄꯤꯅ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯣꯛꯅꯕꯒꯨꯝꯅ ꯃꯇꯨꯡ ꯊꯣꯛ ꯊꯣꯛ ꯑꯣꯟꯁꯤꯟꯅꯔꯒ ꯍꯤꯞꯈ꯭ꯔꯦ ꯔꯤꯁꯤꯗꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯄꯨꯊꯣꯛꯂꯒ ꯂꯩꯅꯥꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯕꯦꯝ ꯍꯜꯂꯛꯇꯧꯁꯨ ꯂꯩꯇꯦ ꯑꯁꯣꯝꯅ ꯋꯥꯔꯤ ꯄꯨꯟꯈ꯭ꯔꯕꯅꯤ ꯌꯥ ꯂꯥꯡꯕꯗ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦ ꯐꯅ ꯀꯨꯏꯅꯗꯤ ꯍꯟꯕꯤꯔꯛꯄ꯭ꯔꯥ ꯉꯥꯏꯕꯅꯤ ꯍꯜꯂꯛꯇꯕꯗꯨꯗ ꯔꯤꯁꯤꯗꯣ ꯐꯣꯟ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯤ ꯃꯣꯟꯗ ꯌꯧꯔꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯈꯔꯗꯤ ꯆꯥꯃꯤꯟꯅꯩ ꯆꯥꯕꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯣꯉꯥꯟ ꯇꯥꯔꯕꯅꯤ ꯃꯔꯤꯗꯨꯗꯤ ꯋꯥꯔꯤꯗ ꯍꯟꯅꯒ ꯌꯦꯡꯂꯛꯇ꯭ꯔꯦ ꯁꯥꯏꯂꯦꯟꯗꯅꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯗꯣ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯂꯒ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯔꯤꯗꯨꯅ ꯃꯊꯪ ꯃꯥꯏ ꯅꯨꯄꯥꯒ ꯀꯥꯎꯈ꯭ꯔꯕꯗꯧꯅ ꯇꯧꯈ꯭ꯔꯦ ꯒ꯭ꯔꯦꯁꯤꯅ ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯆꯠꯇꯧ ꯅꯠꯇ꯭ꯔꯣ ꯏꯅꯝꯃꯅꯦ ꯂꯩꯅꯥꯅ ꯂꯥꯡꯂꯦꯟꯅ ꯑꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣ ꯍꯧꯒꯠꯈ꯭ꯔꯦꯅꯦ ꯑꯅꯤꯁꯦ ꯒ꯭ꯔꯦꯁꯤꯅ ꯁꯛꯐꯝ ꯑꯃꯃꯝ ꯇꯧꯏ ꯍꯦꯔꯣ ꯑꯅꯤꯁꯦ ꯉꯁꯥꯏꯗ ꯀꯧꯈꯤꯗꯕꯒꯤ ꯃꯥꯜꯂꯤꯀꯣ ꯏꯅꯝꯃ ꯂꯩꯅꯥꯅ ꯋꯥꯏꯕ ꯑꯣꯏꯔꯤꯅꯤꯌꯦ ꯒ꯭ꯔꯦꯁꯤꯅ ꯀꯣꯏꯔꯨꯁꯦ ꯏꯅꯝꯃ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯂꯤꯡꯖꯦꯜ ꯅꯪ ꯀꯣꯏ ꯆꯠꯅꯤꯡꯕ꯭ꯔꯥ ꯂꯤꯡꯖꯦꯜꯅ ꯏꯇꯩꯅ ꯑꯩ ꯅꯥꯔꯦꯀ ꯂꯣꯛꯇꯥꯛꯇ ꯍꯤ ꯇꯣꯡꯕ ꯄꯨꯕꯤꯅꯤ ꯍꯥꯏꯔꯝꯃꯦ ꯁꯤꯗ ꯑꯩꯅ ꯄꯨꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯍꯤ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯅꯣꯛꯊꯣꯔꯛꯂꯦ ꯂꯩꯅꯥꯅ ꯂꯣꯛꯇꯥꯛꯁꯨ ꯄꯨꯅꯤ ꯁꯤꯅ ꯂꯝ ꯂꯥꯛꯄꯒꯤ ꯁꯤꯗ ꯍꯜꯂꯛꯏꯕ ꯑꯗꯣ ꯋꯥꯏ ꯁꯤꯗ ꯂꯥꯛꯄꯗ ꯌꯥꯝꯅ ꯂꯥꯡꯂꯦꯟ ꯅꯣꯛꯏ ꯍꯌꯦꯡ ꯐꯖꯕ ꯃꯌꯥꯝ ꯎꯕꯗꯩꯅꯦ ꯋꯥꯕꯒ ꯂꯣꯏ ꯐꯗꯣꯏꯅꯤꯗ ꯄꯣꯊꯥꯔꯗꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯩꯅꯣ ꯂꯣꯏꯁꯤꯟꯅꯩ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯦ ꯍꯥꯏꯅ ꯍꯣꯇꯦꯜ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯄꯥꯛ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯍꯩ ꯍꯥꯡꯆꯤꯠ ꯂꯥꯡꯕꯒꯤ ꯐꯝꯅꯩ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯨꯡꯗ ꯏꯅꯩ ꯍꯔꯤꯁꯇꯤ ꯐꯣꯟ ꯃꯦꯠꯂꯤ ꯀꯟꯅ ꯆꯠꯅ ꯔꯤꯁꯤ ꯍꯔꯤꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯅꯥꯒꯤ ꯐꯤꯖꯤꯗ ꯆꯤꯡꯉꯤ ꯑꯃꯗꯨꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯔꯤꯁꯤ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯌꯦꯡꯉꯤ ꯏꯪꯒꯤꯠ ꯑꯃꯗꯤ ꯄꯤꯔꯤ ꯃꯗꯨ ꯂꯩꯅꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯔꯤꯁꯤ ꯂꯝꯍꯦꯟꯕꯁꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯐꯖꯅ ꯀꯧ ꯉꯥꯡꯕ ꯇꯧꯗ꯭ꯔꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕꯁꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯔꯤꯁꯤꯅ ꯇꯥꯕ ꯅꯠꯇꯦ ꯐꯖꯕ ꯃꯐꯝꯅꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯐꯝꯗꯤ ꯃꯔꯥꯡ ꯀꯥꯏꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯆꯠꯅꯈꯤ ꯂꯩꯅꯥ ꯇꯨꯡ ꯑꯣꯏꯔꯞ ꯂꯩꯊꯔꯛꯂꯤ ꯔꯤꯁꯤꯒ ꯃꯄꯥ ꯆꯥꯅꯍꯜꯂꯒ ꯃꯥꯁꯨ ꯇꯞꯅ ꯆꯠꯂꯛꯏ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯛꯄꯒ ꯔꯤꯁꯤ ꯃꯥꯒꯤ ꯕꯦꯝꯒꯤ ꯃꯈꯨꯠꯇ ꯁꯝꯂꯛꯏ ꯍꯔꯤꯁꯇꯤ ꯐꯣꯟ ꯌꯦꯡꯅ ꯔꯤꯁꯤꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯄꯅꯤ ꯂꯩꯅꯥꯒ ꯅꯣꯛꯃꯤ ꯆꯠꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯊꯤꯔꯛꯏ ꯂꯥꯡꯂꯦꯟꯗꯤ ꯔꯤꯁꯤ ꯊꯧꯁꯥꯗ ꯀꯨꯝꯃꯤ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯎꯁꯤꯠꯇꯦꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯝ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯆꯠꯈ꯭ꯔꯦ ꯍꯔꯤꯁꯇꯣ ꯂꯩꯅꯥ ꯅꯣꯛꯂꯒ ꯃꯃꯥꯟꯅꯕ ꯌꯥꯎꯅ ꯂꯝ ꯍꯦꯜꯂꯛꯄꯁꯤꯗꯤ ꯁꯦꯟꯅꯕ ꯋꯥꯏꯗ ꯅꯪꯗꯨꯝꯗꯗꯤ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯋꯥꯕꯅꯦ ꯍꯣꯏ ꯃꯥꯏꯒꯤ ꯍꯥꯏꯕꯤꯗꯦꯕ ꯃꯦꯁꯦꯖ ꯊꯥꯏ ꯍꯟꯅ ꯌꯦꯡꯗꯦ ꯑꯩꯉꯣꯟꯗꯕꯣ ꯌꯦꯡꯉꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯅ ꯔꯨꯝ ꯐꯪꯉꯤ ꯇꯣꯉꯥꯟ ꯌꯨꯝꯗ ꯍꯟꯅꯤꯡꯂꯛꯂꯕꯅꯤ ꯌꯥꯔꯦ ꯃꯥꯅ ꯅꯝꯗꯅ ꯄꯨꯔꯛꯂꯒ ꯊꯕꯛ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕꯅꯤ ꯂꯩꯅꯤꯡ ꯂꯩꯁꯅꯨ ꯀꯩꯅꯣ ꯏꯕꯥꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯇꯥꯡꯀꯛ ꯃꯆꯥꯕꯨ ꯑꯣꯏꯔꯁꯨ ꯑꯆꯧꯕꯕꯨ ꯑꯣꯏꯔꯁꯨꯅꯦ ꯗꯗꯥꯅ ꯌꯥꯝ ꯁꯦꯝꯅꯤꯡꯉꯤ ꯍꯌꯦꯡꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯔꯦꯀꯜ ꯒꯥꯔꯗꯦꯟ ꯆꯠꯂꯨꯗꯣꯏꯅꯤ ꯑꯩꯒꯤ ꯕꯦꯝꯅ ꯄꯥꯝꯖꯕ ꯂꯩꯗ ꯃꯈꯜ ꯁꯨꯅ ꯌꯦꯡꯍꯟꯗꯣꯏꯕ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯍꯤꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯉꯥꯏꯕ ꯋꯥꯔꯕꯅꯦ ꯑꯩ ꯑꯗꯣ ꯕꯦꯝ ꯗꯗꯥꯁꯨ ꯊꯕꯛ ꯅꯥꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯔꯤꯁꯤꯒꯤ ꯃꯊꯕꯥꯛꯇ ꯇꯥꯞ ꯄꯥꯏꯔꯛꯏ ꯀꯥ ꯆꯪꯂꯁꯤꯔꯥ ꯀꯩꯗꯧꯔꯒꯦ ꯔꯤꯁꯤ ꯁꯨꯛꯇꯛ ꯇꯧꯏ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯉꯁꯤꯗꯤ ꯑꯣꯛꯁꯤꯖꯦꯟ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯂꯩꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯄꯤꯁꯨꯝ ꯁꯨꯛꯂ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯃꯆꯤꯟꯕꯥꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯣꯛꯁꯤꯖꯦꯟ ꯈꯤꯇ ꯍꯥꯞꯄꯤꯌꯣ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯐꯥꯒꯤꯗ ꯄꯥꯈꯠꯂꯨꯔꯦ ꯐꯨꯔꯛꯏ ꯐꯥꯒꯤꯅꯤ ꯈꯪꯂꯕꯗ ꯍꯔꯥꯎ ꯅꯨꯃꯤꯠ ꯇꯨꯝꯃꯗꯤ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯁꯛꯎꯗꯕ ꯁꯤꯒꯤ ꯁꯛꯇꯤꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯨꯡꯁꯤꯕꯗ ꯑꯣꯏꯍꯟꯕ ꯉꯝꯗꯕꯁꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯕꯅꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯃꯃꯜ ꯌꯥꯎꯗ ꯈꯜꯂꯨꯕ ꯄꯨꯟꯁꯤ ꯑꯃꯕꯨꯁꯨ ꯍꯤꯡꯍꯜꯂꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯑꯃꯅ ꯂꯩꯅꯥꯔꯤ ꯔꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯌꯦꯡꯕ ꯄꯨꯔꯛꯂꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯃꯥꯏꯊꯣꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯌꯦꯡꯅꯤꯡꯂꯨꯔꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅꯤ ꯃꯈꯣꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯖꯨꯕꯩꯒꯤ ꯃꯤꯔꯦꯀꯜ ꯒꯥꯔꯗꯦꯟꯗ ꯂꯥꯛꯈꯤꯕ
lei makhal khudingmak hek changbadagi maong semlaga leremlibado aduk chawa mafamda ubada ahuba khuding mapukning tanik laubani mitpina phazai kari hainabu saithagani mafamdugi phazabado ngauri leinadi aduk phazaba mafamda ubada man harauna nokpa uraga rishi shu harauzai lakliba mayamna mafamdugi phazaba yenglaga nokjabani aduga rishina leinagi harauba apenba minok uraga masu nokjai magi meeting famdi numit khuding uraga talairiba magi bemdani rishi makutta pairiba camera do thagatuna photo copy leinagi candid shot kaya amasu lokre bam silao kedorage rishi na yet ko yingli haris ni thiribado ure langlen ge selfie dora leiribado oi itaw nu shiva haris na kari pame rishi ingit oine pire photo kapu haibagumna amadasu thinthadana lai camera do haris ta pikre rishi leina gi makhwang oiraf ko laga lepi nupi du sunok mi camera do da yingli haris na yarabo yare kapo 1 2 3 hek haibaga rishi mamai do phatlei thoklaga leina gi makok ta nushina chupi photo do gi saktam da yamna nushina tai nupi mana apen maminok amanokli nupa mana kaya manushijaba haibagi mato utlibado ising singu uhalli ani dugi matauda haris noklaga makut khubi thangalei nungshiba pumbana yamsilaga thamkhrabani ahenba haiba malaitre thamoi anigi marakta awat pa haiba masuleite chap manabani mayai kamankhre mahu pubi magi nungshi mahuse tha kharagi matungni haukibadi khangaude ningai kaya amasu loikre adobo punsigi khongchatta khwaidagi nungsiba khudolni hainariba icha haibadusu rishi leina anigi mitta uba fanglani madam suraduna putkalaklabani delivery gi damak leina manungda pusinkre mapan da ngairi mathamoi tanik rishi haraubasu yaure pakhatpasu yaure mapan da ngaina mapukningdasu ishwar mabu china kurunjai rishi aigi bembo awaba lehanbinuko he taibong mapo wado na talaklabani mangonda awabugi saruk lehanbigano mabu kishu tawanbigano asoy angam yakhonbigano mama machabu hanzin nijai asoy angam yakhonbigano haina hanzin yingi leinana pusin kiba room duda nga ngaira batung rishi leina gi han machana pipu thorakle madu ubada rishi na nokhiba minok tudi khwaidagi penjaba minok ni pisak pikpa machana pida han bu ubada rishi nungsiba na ngaure karom dagi na mapisu nan tharai khangauda leina bu ngairamba mayam da changsilaga angang do yingne loina haraunare masu ubada samra su haraubana loire rishi na kappada haris na pharak purai kainu kapiduna na thawra pokpana amana poga mana kapi chinthirang lemda dorokano mapa oirabani aidi ngasidai lemme is aigi su pok tore kaino rishi haris ta per yengi mapa su leibadada haris nokshinai shamrasna kadai isudo rishi machana pibo mapabong da piramlaga mayamdo na thairamle aduga leinai manak changle gyandi laklamle rishi ubada mamon nogle changsilaga rishi leinagi mamai da nushina nanbi kashu tawdreko rishi leinagi makutta tapna nanbiraga amukshu hairei icha thoibise masak kupazama nushibanasu leina phagi tawrei aingondagi henkraba mama nushibisa khambal chawre aidi wadorida leina noi tanjatu da lingsil na ngang do pamle changlei ite chiche be mama cha se nushibana loireda rishi lingsil dagi angang do lowi chasamasa nangle shabi phamina doini lingsil na ado chiche nangwa ba pharaba phare ado icha yam lami tamoris cha chapo charu ki ko ite hoi chalo thokre lingsil do leina machan pibo pammi aduga nushina yingse nada haune icha thabise nushidra sumaine nushibe ichaga se leirakani khalunde ko nushi khodol se nushi male ichagi mama se so nushi kuira ga nushi bade sum hengatle
Mapaise mamam chasina ngawandore. Mama na ngawan bapo asuk thina ngawra kansida. Macha nungshi base mulaksindana he na ngawdore. Nungshi dadagi bem. Aigi sida hidak nungshi Mahu Pubi nang se onthona su nungshi kre. Leina noglei rishigi wadada pakhom da pirakte tumliba machagi mamai machadada thangsillaga nungshina chupi. Rishi Leina gi marai bakta nungshina chupi. Mapa macha mama ahomgi nungshiba matau se ubada mamo nogtaba kana su leiroi. Matangsida Beina gi Mahu Pubi hariba wari si loisinjare. Wari si pohobadagi nashigi aroiba tangkak si pauba leptana tabiragliba nungshiraba listener singbo thamoi pena nungshijai. Mathangi warida amuk thengnasi kaudana ngaibiramo wari si kana amataga hiram amatada mari leinasade wakhalna sagatlaga izabani asoi aram ngakpiyo haijare. Wahai wata soiba yaurabasu mayamna ngakpiyo. Mayamgi support asigumna mathangi warida su tawbiyo. Kuidana wari anauba mapudun lakjage mayam soidana ngaibiramo.